amai bi lebak zau asa wana mang oinei thambal gi masada lai thajing gi haiduna amuk thaurang tawi lebak zauna mai pak taba sungya mak yadabani ai gi thabaksi thambal gi masin naw na hingna leiba haibasi ai gi lebak thibani kaido watai khangni hangsik mak ima amai bi rajuna taklamado tawge khangni asi harag lebak zau imung adu sang I aduga sakho madomda sangsil I tawhai khangde tahoi di khangdi kasil da nga adu na leiba sumsit adu tahap launa pai sumjil adu ying ashum na hari I sumjit nang na aigi iteng pang batai thambal haibi lamja saradu aigi iti khangan gi aingon da singna badi afaba oidi haibadu masada khangan ge ba asi hareduna leibak saudu sumsit adu gi makhok taret adu thude I sangsa manana thiklaba sumjit makhok taret adu leiwa ama soli phungadu da mai hauraga sumjit makhok taret adu mai thadok I adum nehek tawbaga ashomda hospital da manang no pi sanglibi thambal adu hipliba nakal adu da covid-19 ahum kak haunaduna pairakli aduga floor adu da covid-19 adu makadang onthok-laga maning onduna sisituna floor adu da maring sa I covid-19 adu na koi pai duna amuk su lei amuk su pidring kauduna masado longthok-laga makhong masa singado krik inana leng satuna lei kadom dagino khangodi akan manungsigi saum ama humsila I nungsit aduna covid-19 singado tana dana humba hore I amarom da covid-19 ladudi mahai puwa oibana koi pai raga malang adu delai thambal ning sakhon matamda covid-19 ladugi hondorakpa soraduna thambal da sangkhiba thoklabadi thambal du faijai singnaba hotnarakpani adubu masigi ona tainabada akan malang saum amana covid-19 singa ado talakli nungsit adogi akan ba saumaduna sisilakpada khangba ngamdraduna covid-19 singado hanagi mabu tharakiba mafam madu tamna paire I masa apikpa singado krap tuna covid-19 ani ahung wanatri sekla sangogum covid-19 tengolama pharani amai bilebak sauhagi yumthak jinga kupliba mathak aduda nongalenga panabagum tabagum pop launa tar I amai bilebak sauna kainegi makholsidi len taraba satla matam dina tesi ashimna khanja naringai mana leiba mapa thangmai thaliba dugi mapa leimai thak aduda mana thajingkhiba covid-19 singado sangu paisinba hauri mabukna satpayaw mathana satpayaw mikup kharagi manungda mana leiba kaado covid-19 ngakta ngairi covid-19 singado dagi namthiraba manam kaya amasung namai manamaduna amai bilebak saudo nungpan oli oningbana tafung khangdi amai bilebak saudo makutta sumjit adopai tanaraga kanba hori kari gumbadana khongpakna nethat I covid-19 singadogi mabuk singado iham hek hami manungado karimate hek yaudi leibak sauna khanagi masa masuno aina tawbu mahiyasi ai sada halakli basibu onthongna phatkidredako kanana bu haunagi haibani lakna fanaba ngamdri haima amuk karai degino kharambi sangu mayam paisila ibasina ama fawla lakna ba ngamdri ama muk pairakli basina karino tawri basi kamdawni sidi mayam asina maram oi ai soidna naba tari laibak saugi masilda morom son somjil aduna tana dana kharambi amadi covid-19 singado kalli kanjai haibatani masing singadudi jara ising saw hengalakpagum hengalai yam khraba mayamado kanna bhotnabada awaba haibado oiri leibak sawadu pu thangba ngamdraduna leimai de lekthakri mingona fataba tawge khalluba masada teksin hanjilli kharambi amadi covid-19 singdagi singsingiba soraduna laihau hauduna sayol amasupna famda yataduna lei leibak sawadu leibak saw naduna lei haiba pawado mathang tanarakduna magi mama guru raju adu tari raju anaba hangbala ami leibak sawgi
masagi awaba yenghaidraba matawada ubada nungaijaramdi Leibak sawado mama guru lakpa ubada mamit ado pina pungthum thumi mama guru ubada masangam drabasu ngamdana makot ani lona duna khoiram jai aduga masulda yamna tapna hari ima nasa yamna wari rajona hayai dini nangbo ima laklibasidi ima laklabanina haujikti isagi awabado pharadabani Leibak sawna nasabu kanbiyo ima nasana phibam asida yaholakli misak ado ima na lemna thaba yaroi rajona nangi damak ima mai sauna lairi karigi isana awaba ipakta irak na tuna laigani isabu ima na khudang paiduna soina singkhatkani aduga isabu phidam masi yaunaba hotnabada mi adugi mathakta ima na matik saba para tambigani isagi khulang lamando ima na soidana singani ye Leibak sawna ima nasagi anabasi phatri phawbadi matam khara laikisi nasagi asida punna ngasidagi lairasi ima nasa pharakana satlabasu sapiyo rajona isana haiba nama aina karigidi yaroi isabu phiyom asida kaiyaunungda thadoktuna chatloye matam khara haukri numit taret ni matung numin asida numidang wairamgi matamni masa Leibak sawdo kanana phibam asida yaholakibano haibado kupthana yengba hawrai yengluba matam asida masu khangjari magi masana aranba tawrubagi madumodi una usanaramdi khangna khangsinnaramdi masa landi haiduna adumak lei topna leiba sangoyamada numidangi matam asida sarai phingauset makhwangdana khwangset masilang lai khoiramnaba thaurang tauri maithak pikanano hikap lekap halaklibado mamangda yosabi makhong ahum panbado thammi singkan thare tauraga khambi mai hauri mamit aniyado chejetna uisan makutta sing khara supai masilda lairolsu khami mainung aduda makuta pai ba singado akanba saum amaga loinana saisilli adum nehek saisinbaga mai ado len makok taret panba amagi saklonda maya launa kathoktuna khi kamrai maya dugi maya manungda tonganba taibang pan mamit aniyado uisilabasu amaibi rajogi mamitta urakli mana uriba taibang pan haibado asini turel laija mapalda laisang ama urai laisang adugi manak hiden mata fabada nupi ama insonduna lairibado mana soliba illaduda ngamu tare lai mana lakiba ngamu tare ado tongolda hapsilli khangaudana mana tongol aduda ngamu tare ado hapsilli ngai sarai phingau setpi laisabi ama nupi adugi manakdam changsilai nupi aduna laisabi masa ado lakpu ubada harauzai magi tongol aduda yauriba lemlei ngamu tare ado tongolga kariga laisabi masa aduda sinnai laisabi masa aduga insolibi nupi masa aduga ngaihak pukmen pawmin naramlaga mayumda tongol adu puduna lai tongol dagi lemlei ngamu taret ado lauthoklaga laisabi aduna isaipu amagi manungda thamduna yoi laisabi asi lai tongi amaibi mangsang thaubi matik laibi wangu tampha lairimbi ima tong manupi ama oiri haiba mahaksu khangjari nupi sina halakpa hikap likap aduna laibak sawi yenghaidraba phibam asi yawrakhibani khangjari amaibi rajo uiselamba mamit aniyado pangthorakli rajona oh nang oiri ngarangi ngaka lainaw tabi lainaw nang tongakpagi mating phudok lebi nang miyamana aigi isa leibak sawgo maiti bapiba mama ama oina aina isaw sawna lai kai oithok tabani khangniba aina kaidoba ngamgi haibado namit chitna yengoba maiba masen kapsinaba amaibi masen hikap tawbasi kandi kaya kanadabani hunaraga laitung watabagum pangkakpadi oibani adubu ai lemna toklaroi
wangu tampa tongge tongzau tongoi tu u nawa laude is kaidau doiba aisu pakhang bani tongisi haujimak nang aina lai thajingeba sathiba lai amata rajo adu makok masa aduda thambal bu mateng panglibi amai bi thani lai magi mathakta karamba lai thajin chigi asi haiduna khanjai somdana kamdauri tampha lai rimbi imagi masai kolda amai bi thani lai mado sengna chum sasatpi mi gi kaiduna ba tawido thambal masin manau gi yaifana bagi damak ayuk nungthil numidang ahumak asida seksinna tampha lai rimbi imabu senal thawni jaduna tharo amadi thambal gi awaba adu kokna ba hotna jai mana laimanga duda thawni pare se ingai duda magi lawai loton samlang adu sap sap yungi thani laimana oh aimona phauri basi soidri amai silon satpi nupa amai biadugi mama guru nupa amai biamana amuk on khalaktuna aigi takta hikap likap tawduna khut tharakadauri he ma tampha lai rembi nasai bu nangak thok piuko nakan thok piu ima singu lai lairi haibagi khudam sanglam madu thangan biu ko ima lai kaidong mina taibang mi gi fattaba thabak tawrabadi ngasi gi taibang ngasina maiba maibi aikhoi asi thajabi khidra sena mi hauba khara mana mi gi khujop khara gi khudong bida ongduna mi ni insan malauduna amaibi khara mana masada kaidong liba layadu lalon pot oina sijinaduna mi gi mang takna basili lepo laibak masasa laibu lalon pot oina sijinabado soidana miyoiba aikhoisi nongma natraga nongmadi laikha taba soidrabani masildadi lai leiti lai moa laude hairaga makhwangda pambomda jantra sarong yanba miyoi kayama hangluragana matam ase phatri matam nadi landi miyoi bai khoini phatri ba lali basi ai khoi masin yangsinabada jantra sabun tuklo amaga yangsinabado asi hairaga amaibi thani laimadu hikna kapchai masana masabu penjadraduna adu haijarebani amaibi thani laimadu masu khangjaribani taibang pana sida lairiba sanainariba amot pasi sengdokpada wagani haibadu loda tongda sankraba mahikni asumna penjadraduna laimangadu da laingai amaibi rajona thani laimada hikap likap tawrakli amaibi thani laimagi masada saung kayamasu phawba haurari soro satpagum tau makul kayamasu tarai laimanga duda misen bagum tawi kari gumbadana laisanga dugi akoibada saying ngaing manam namai khangau de laimanga duda akan ba saum amaga loinana lafu tonga ahum khak langsilai laimang dugi mamanga duda lafu tonga ahumadu masi leng de lai lafu tonga ahumadugi mathakta yotpi su yungi tawriba singado amaibi thani laima loina uba fangi adubu mahak una tumina lai mana famliba mapadu dagi masado masi sunglengdi pung thinba kapna launaba misi mina thokpagi asiba puthoklamdaigi manba makhol kayamasu laisengadugi makharom thangbadagi makhol tarai adubu mahak masado seksinna mathang amuk kaidarakpa asi haiduna tumina ngaiduna lei makhol singadugi marakta pungthin manupa ahumkhak ingkholadugi makharom thangbada saingaing saraba maithong phaijo maduna I tairaba yengbada yenghaidraba pungthin manipa ahumkhak pareng sana asiba puthoklamdaigi pung khothin ado tawribado madu ubada thani laimadu mapuk ingda wangu tamphalai mi imado sena thawni jai pungthin manipa ahumadu korok koina pungado thinduna ingkholadugi akoibada asi pungkhutilado thillaga makhogi thokpa koise sai tanjaduda arapadagi hui kapagi makhol kayamasu tarai pung yaibani pa ahumado sumangaduda tarela koiduna chai satkhai sataga pung adu yaina laisang mamang thani laimana laiba mapa adu tamna sangsingi hotnai adubu honai haijabadani sangsin badi ngamjadi
ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯤꯀꯞ ꯍꯤꯀꯞ ꯇꯧꯔꯛꯂꯤꯕꯤ ꯑꯃꯥꯏꯕꯤ ꯔꯥꯖꯨ ꯑꯗꯨ ꯑꯁꯣꯝꯗ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯊꯥꯅꯤ ꯂꯩꯃ ꯑꯁꯤ ꯍꯥꯠꯄ ꯑꯁꯤꯅꯤ ꯃꯥꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯔꯥꯖꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯍꯦ ꯄꯨꯡ ꯌꯩꯕ ꯅꯤꯄꯥ ꯑꯍꯨꯝ ꯅꯈꯣꯏꯒꯤ ꯄꯨꯡꯂꯣꯟꯒꯤ ꯇꯟꯊꯥ ꯀꯥꯏꯍꯟꯕ ꯌꯥꯗꯦꯀꯣ ꯅꯈꯣꯏꯅ ꯊꯤꯜꯂꯤꯕ ꯄꯨꯡ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯤꯜꯂꯨ ꯑꯁꯣꯝꯅ ꯃꯍꯩ ꯑꯗꯨ ꯇꯧꯅ ꯇꯧꯅ ꯊꯧꯖꯤꯜꯂꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯄꯨꯡ ꯊꯤꯜꯕ ꯑꯍꯨꯝ ꯑꯗꯨ ꯍꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯄꯨꯡ ꯑꯗꯨ ꯊꯤꯜꯂꯤ ꯂꯩꯃꯥꯡꯗꯨꯗ ꯂꯩꯔꯤꯕ ꯊꯥꯅꯤ ꯂꯩꯃꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯄꯨꯡ ꯑꯗꯨꯅ ꯊꯣꯝꯗꯨꯅ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯍꯣꯠꯅꯖꯩ ꯍꯥꯏꯕꯇꯅꯤ ꯉꯝꯖꯕ ꯅꯠꯇꯦ ꯄꯨꯡ ꯌꯩꯕ ꯑꯍꯨꯝ ꯑꯗꯨ ꯂꯩꯔꯤꯉꯩ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯑꯍꯨꯝ ꯑꯃꯁꯨ ꯊꯣꯔꯛꯂꯤ ꯃꯣꯏꯕꯨꯡ ꯈꯨꯈꯣꯡ ꯑꯗꯨꯁꯨ ꯂꯥꯟꯅ ꯊꯧꯔꯝ ꯑꯁꯤ ꯑꯅꯥ ꯊꯣꯛꯄꯗ ꯈꯣꯡꯕꯒꯨꯝ ꯈꯣꯡꯂꯛꯂꯤꯕꯅꯤ ꯑꯍꯨꯝ ꯑꯗꯨ ꯐꯥꯎꯕ ꯀꯗꯥꯏꯅꯣ ꯍꯥꯏꯔꯤꯉꯩꯁꯤꯗ ꯑꯍꯦꯟꯕ ꯑꯍꯨꯝ ꯑꯃꯃꯨꯛ ꯊꯨꯡꯂꯕꯁꯤꯗ ꯃꯀꯣꯛ ꯃꯩ ꯉꯥꯎꯔꯤ ꯊꯥꯅꯤ ꯂꯩꯃꯗꯨ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯕ ꯈꯟꯕꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯖꯔꯤ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨꯅ ꯊꯥꯅꯤ ꯂꯩꯃꯗꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯑꯃꯁꯨ ꯇꯧꯖꯩ ꯑꯀꯣꯏꯕꯗꯨꯗ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯄꯨꯡ ꯊꯤꯟꯕ ꯑꯗꯨꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯏ ꯐꯠꯇꯕ ꯇꯔꯨꯛ ꯑꯗꯨꯅ ꯂꯧ ꯇꯧꯔꯛꯏ ꯊꯥꯅꯤ ꯂꯩꯃ ꯑꯗꯨ ꯍꯤꯡꯊꯠꯄꯒꯤ ꯄꯨꯡ ꯑꯃꯗꯤ ꯃꯣꯏꯕꯨꯡꯅ ꯊꯣꯝꯗꯨꯅ ꯍꯥꯠꯀꯦ ꯅꯤꯡꯉꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯂꯥꯏꯁꯪꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯂꯥꯏ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯏ ꯃꯥꯅꯤ ꯂꯥꯏ ꯑꯗꯨ ꯋꯥꯡꯉꯨ ꯇꯝꯐꯥ ꯂꯩꯔꯦꯝꯕꯤ ꯏꯃꯥꯅꯤ ꯊꯥꯅꯤ ꯂꯩꯃꯒꯤ ꯃꯆꯥꯗ ꯀꯥꯏꯗꯣꯡꯂꯤꯕ ꯂꯥꯏ ꯑꯗꯨ ꯃꯈꯨꯠꯇ ꯐꯤꯁꯥꯇꯦꯝ ꯄꯥꯏ ꯐꯜ ꯂꯥꯎꯅ ꯂꯩꯃꯥꯡ ꯑꯗꯨꯗ ꯆꯣꯡꯊꯣꯔꯛꯏ ꯑꯗꯨꯒ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯐꯤꯁꯥꯇꯦꯝ ꯑꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤ ꯑꯗꯨ ꯍꯥꯏꯗꯠꯂꯤ ꯑꯗꯨꯝꯅ ꯏꯃꯥ ꯃꯍꯥꯛꯅ ꯐꯤꯁꯥꯇꯦꯝ ꯑꯗꯨ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯗꯠꯄꯗꯒꯤ ꯄꯨꯡ ꯌꯩꯔꯝꯕ ꯃꯣꯏꯕꯨꯡ ꯈꯣꯡꯂꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯤ ꯏꯃꯥ ꯃꯍꯥꯛꯁꯨ ꯁꯅꯥ ꯐꯝꯕꯥꯜꯗ ꯂꯥꯡꯈ꯭ꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯥꯡꯈꯤꯕꯗ ꯏꯃꯥ ꯃꯍꯥꯛꯇꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯤꯅꯤ ꯑꯃꯥꯏꯕꯤ ꯊꯥꯅꯤ ꯂꯩꯃ ꯑꯗꯨ ꯈꯨꯕꯥꯡ ꯆꯪꯖꯧ ꯇꯔꯥ ꯂꯣꯅ ꯏꯃꯥ ꯃꯥꯕꯨ ꯈꯣꯏꯔꯝꯖꯩ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯄꯨꯡ ꯊꯤꯟꯕ ꯑꯍꯨꯝ ꯑꯗꯨ ꯑꯃꯥꯏꯕꯤ ꯂꯩꯕꯥꯛ ꯆꯍꯣꯏꯗ ꯊꯤꯜꯂꯔꯤ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯄꯨꯡ ꯌꯩꯕ ꯍꯧꯔꯛꯏ ꯅꯥꯗꯨꯅ ꯂꯩꯕ ꯂꯩꯕꯥꯛ ꯆꯥꯎꯗꯨ ꯃꯅꯥꯗ ꯇꯥꯔꯤ ꯑꯗꯨꯒ ꯔꯥꯖꯣꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯑꯣꯟꯅ ꯇꯩꯅꯕ ꯊꯕꯛ ꯊꯧꯑꯣꯡ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯍꯣꯠꯅꯖꯕꯁꯤꯕꯨ ꯃꯍꯩꯕꯨ ꯌꯥꯟꯗꯦ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤꯗ ꯇꯧꯗꯣꯏꯁꯤ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯀꯔꯝꯅꯣ ꯄꯨꯡ ꯊꯤꯟꯕ ꯑꯍꯨꯝ ꯑꯁꯤ ꯇꯥꯜꯂꯨꯗꯣꯏꯁꯤ ꯍꯥꯏꯅ ꯔꯥꯖꯨ ꯑꯗꯨ ꯂꯋꯥꯏ ꯀꯣꯛꯇꯨꯝ ꯁꯥꯕ ꯍꯧꯔꯦ ꯀꯔꯝꯅ ꯄꯨꯡ ꯊꯤꯟꯕ ꯑꯁꯤ ꯇꯥꯜꯂꯨꯗꯣꯏꯅꯣ ꯈꯜꯂꯨꯕꯗ ꯃꯁꯥꯅ ꯊꯛꯆꯕ ꯂꯥꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯊꯨꯕ ꯍꯧꯖꯔꯤ ꯄꯨꯡ ꯊꯤꯟꯕ ꯑꯍꯨꯝ ꯑꯗꯨ ꯁꯪꯒꯣꯏ ꯃꯆꯥꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯑꯁꯤ ꯄꯨꯡꯂꯣꯟ ꯑꯗꯨ ꯊꯤꯟꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯏ ꯅꯣꯡꯊꯛꯇ ꯇꯤꯟ ꯆꯤꯠꯂꯕꯗꯤ ꯏꯃꯥꯏꯗ ꯇꯥꯏ ꯍꯥꯏꯕꯗꯨ ꯀꯥꯎꯊꯣꯛꯂꯨꯔꯤ ꯄꯨꯡ ꯊꯤꯟꯕ ꯅꯤꯄꯥ ꯑꯍꯨꯝ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯔꯥꯖꯨ ꯑꯗꯨ ꯃꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯠ ꯊꯥꯗꯣꯏꯒꯤ ꯇꯥꯟꯖꯥ ꯂꯨꯝꯕ ꯍꯧꯔꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯂꯥꯏ ꯐꯠꯇꯕ ꯑꯍꯨꯝꯅ ꯄꯨꯡ ꯌꯩꯕꯒꯤ ꯁꯛꯂꯣꯟ ꯂꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯄꯨꯡꯁꯤꯡ ꯑꯗꯨꯅ ꯔꯥꯖꯨꯕꯨ ꯊꯣꯝꯗꯨꯅ ꯍꯥꯠꯂꯒ ꯅꯤꯡꯈ꯭ꯔꯤ ꯔꯥꯖꯨꯅ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤ ꯁꯣꯏꯗ꯭ꯔꯦ ꯑꯩꯕꯨ ꯍꯥꯠꯄ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯀꯩꯗꯧꯕ ꯇꯥꯏ ꯃꯄꯨ ꯃꯁꯛ ꯈꯪꯗꯕ ꯍꯨꯏꯅꯥꯎ ꯃꯁꯛ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯃꯄꯨꯗ ꯑꯣꯟꯁꯤꯜꯂꯒ ꯆꯤꯛꯄ ꯂꯩꯃꯥꯡ ꯄꯨꯡ ꯊꯤꯟꯕ ꯑꯍꯨꯝ ꯑꯁꯤꯅꯗꯤ ꯑꯩꯕꯨ ꯉꯝꯍꯟꯕ ꯌꯥꯗꯦ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯄꯨꯡ ꯑꯗꯨꯗꯤ ꯍꯦꯟꯅ ꯀꯟꯅ ꯊꯤꯟꯕ ꯍꯧꯔꯛꯏ ꯑꯁꯤ ꯈꯨꯇꯤꯟ ꯊꯤꯜꯂꯝꯕꯗꯒꯤ ꯄꯨꯡ ꯆꯣꯂꯣꯝ ꯑꯣꯏꯅ ꯇꯧꯔꯛꯂꯤ ꯄꯨꯡ ꯆꯣꯂꯣꯝ ꯑꯣꯏꯅ ꯍꯩꯖꯕ ꯇꯥꯏꯕꯪ ꯃꯤꯅ ꯊꯤꯟꯕꯒꯨꯝ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯂꯩꯃꯥꯡ ꯑꯍꯨꯝ ꯑꯗꯨꯅ ꯊꯤꯜꯂꯛꯏ ꯑꯃꯥꯏꯕꯤ ꯔꯥꯖꯨ ꯑꯗꯨ ꯀꯝꯗꯧꯅ ꯇꯥꯟꯁꯤꯒꯦ ꯈꯜꯂꯤ ꯄꯨꯡ ꯊꯤꯜꯂꯤꯕ ꯃꯔꯛ ꯑꯁꯤꯗ ꯆꯣꯡꯁꯤꯟꯗꯨꯅ ꯖꯒꯣꯏ ꯁꯥꯁꯤꯟꯅꯔꯒ ꯂꯦꯞꯂꯤ ꯁꯪꯒꯣꯏ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯐꯤꯕꯝ ꯑꯃ ꯆꯥꯔꯣꯏ ꯑꯗꯨꯅ ꯇꯧꯁꯤꯟꯅꯔꯒꯤ ꯖꯒꯣꯏ ꯁꯥꯔꯒ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯒꯤ ꯅꯤꯡꯈ꯭ꯔꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜ ꯂꯥꯟꯁꯤꯜꯂꯕꯗꯤ ꯄꯨꯡ ꯌꯩꯕ ꯑꯍꯨꯝ ꯑꯁꯤꯅꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯈꯟꯖꯩ